ꯍꯜꯂꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯅꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯁꯨ ꯃꯔꯨꯁꯤ ꯌꯥꯝ ꯐꯖꯅ ꯇꯣꯡꯉꯦ ꯃꯔꯨꯁꯤ ꯀꯛ ꯀꯛ ꯂꯥꯎꯔꯒ ꯐꯖꯅ ꯂꯤꯔꯦ ꯆꯅꯤꯒꯤ ꯃꯔꯤ ꯇꯧꯋꯦ ꯇꯥꯡꯕꯨꯗꯤ ꯈꯔ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯇꯣꯡ ꯐꯝꯕ ꯍꯥꯏꯕꯗꯣ ꯂꯩꯇꯣꯡ ꯐꯝꯕ ꯀꯥꯡꯕꯨꯒꯤ ꯀꯩꯅꯣ ꯆꯅꯥ ꯉꯧꯕ ꯑꯗꯨꯒ ꯌꯦꯟ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯦ ꯁꯤꯁꯨ ꯂꯩꯇꯣꯡ ꯐꯝꯕ ꯀꯥꯡꯕꯨꯒꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯦꯟ ꯑꯇꯥꯎꯕ ꯑꯗꯨꯒ ꯀꯩꯅꯣ ꯍꯋꯥꯏꯇꯣꯟꯁꯤꯃ ꯌꯣꯡꯆꯥꯛ ꯏꯔꯣꯟ ꯇꯥꯔꯒꯗꯤꯀꯣ ꯍꯋꯥꯏꯇꯣꯟ ꯀꯣꯠꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯍꯋꯥꯏꯇꯣꯟꯁꯤꯃ ꯀꯣꯠꯊꯔꯁꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯌꯦꯟꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯦ ꯏꯜꯂꯔꯣꯏꯁꯤꯔꯣ ꯏꯟꯖꯥꯡꯁꯦ ꯍꯥꯎꯃꯟꯗꯅ ꯏꯟꯁꯤꯗ ꯌꯣꯡꯆꯥꯛꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ 1 2 3 4 5 ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯅꯥ ꯉꯧꯕꯁꯦ ꯆꯅꯥ ꯉꯧꯕꯁꯤꯃ ꯍꯥꯞꯄꯒꯦ ꯌꯦꯟ ꯑꯇꯥꯎꯕꯁꯤꯃ ꯍꯥꯞꯀꯦꯁꯦ ꯑꯍꯥꯟꯕꯒꯤ ꯆꯦꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯁꯦ 아버 맛있다 아시죠? 용사 이러면 뭐 이렇게 사라지고 강거든요.
이제 먹고 또
ꯑꯩꯒꯤ ꯍꯧꯗꯣꯡꯁꯦ ꯁꯄ꯭ꯂꯥꯏ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯄ꯭ꯂꯥꯏ ꯍꯦꯛ ꯋꯥꯠꯄꯗ ꯈꯣꯡꯉꯛꯀꯗꯣꯏꯕ ꯌꯦꯟ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ